Anda kuntham suba national sub junior amadi senior thangta championship asida gwa mangaw da pangthok liba asida khoi assam gi oina medal punna 30 medal phangje aduga gold mapan silver mapan bronze tahum doi aduga khoi gi all india gi 26 state na sarug yari asiga khoi assam na ahum suba position da lai aduga hairu raga di khoi assam se punna id participate gi hisab da tara suba da lai aduga medal di khoi assam na third suba da oina phangjai aduga handak punna khoi gi participant total 900 plus participant na sarug yari khoi gi hajik kaino jaipur kamanga sibagi oina mana paklaki ba ngang sia mima panchat ki ko mima panasida gol ani phangjarai go han bada ko mira di kaino korongan ba mak se kaino sub junior boys kaino thanglon chatpada ko thanglon chatpa sub junior boys da ma gol phangai aduga ani subada kaino santibla mak si su gol ni mak sub junior girls minus 33 kg punaba amada sarug yaru bani aduga mak gol phangjarai ko korongan bagi magi participant simi mari thokna laki ko aduga mahak ki dimi jam da mi 33 mung lai aduga mahak na punari ba simi ahum thokna punagi mobani asi gol ni adugi matungda umananda sharma mahak sibagi ni aduga mahak ki participant total ase mi 32 mung lai 32 siga mahak na punari si mi mari siga mahak na mi ahum amadi mahak na thoi aduga last manipur da mahak ngamgo gi aduga ma silver phangai ko adugi matungda rohan singar rohan ahum rak sanaki ko anirakti mahak ngami ahum rak subada mahak ngamhogi dia aduga mahak bronze phangi ko aduga mari subada mira devi ko mahak asi sub junior girls thanglon chatpa da mahak kana mi mahak ki mi mari laki basida mahak asi subna tagi point ama khaktang da lehobani ko subna tagi point ama khaktang da lehobani manipur na gold phangi aduga mahak silver phangai ko aduga Sobhapati Sharma mak senior girls thanglon chatba thang haiba da ko thang haiba da mahak asi silver medal phangai mahak ki participant mi ahum lak adu